Hi guys, welcome back to my new vlog. Anh ngang dum shimpi. Ay dum phi saramba duga boring orak na phone met pada ke dum video je share to gani mayam da. Ay uti kari phi share adu mayam da jangan gaina. To mayam nungai ko. Do ay huji fidup sari. ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯅꯧꯅ ꯕ꯭ꯂꯣꯒꯤꯡ ꯍꯧꯔꯛꯄ ꯀꯥꯟꯒꯤ ꯚꯤꯗꯤꯑꯣꯅꯦꯕ ꯈꯔꯗꯤ ꯀꯨꯏꯔꯦ ꯆꯠꯈꯤꯕ ꯏꯪꯊꯝꯊꯥꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯑꯩꯅ ꯐꯤ ꯁꯥꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯅꯝꯈꯤꯕ ꯑꯁꯤ ꯐꯤꯗꯨꯞꯁꯦ ꯔꯥꯅꯤ ꯐꯤꯗꯨꯞ ꯑꯃꯗꯒꯤ ꯌꯦꯡꯅ ꯁꯥꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯐꯖꯩ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯇꯧꯅ ꯊꯝꯈꯤꯕ ꯑꯗꯨꯒ ꯂꯣꯏꯔꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯇꯧꯍꯧꯗꯔꯦ ꯀꯥꯎꯊꯣꯛꯈꯤꯅ ngashi adum aina gallery phone gallery otpa kanda video se fangnarure miyamna su adum video tawbiro aina hai aina fi sabagi aduga miyamda ngasi gi asi video se khudol aina tambani ꯐꯤꯗꯨꯞꯁꯤꯗꯤ ꯋꯥꯟ ꯄꯤꯁ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯁꯥꯕꯁꯨ ꯂꯣꯏꯔꯦ ꯁꯥꯕ ꯂꯣꯏꯕ ꯚꯤꯗꯤꯑꯣꯗꯤ ꯎꯠꯄ ꯉꯝꯖꯍꯧꯗ꯭ꯔꯕꯅꯤꯅ ꯐꯤꯗꯨꯞꯁꯤ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯗꯤ ꯗꯣ ꯁꯤ ꯐꯤꯗꯨꯞꯁꯤꯅꯦ ꯑꯩꯅ ꯁꯥꯈꯤꯕ ꯐꯤꯗꯨꯞꯇꯣ ꯂꯣꯏꯔꯦ ꯑꯃꯨꯛ ꯈꯛꯇꯤ ꯏꯜꯂꯨꯔꯦ ꯑꯩꯅ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯐꯖꯕ ꯐꯖꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯅꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯄꯔꯄꯜ ꯃꯆꯨꯗ ꯑꯉꯧꯕꯅ ꯃꯄꯥꯟ ꯑꯣꯏꯕ ꯑꯗꯣ ꯑꯩ ꯁꯟꯗꯣꯛꯅꯁꯨ ꯌꯦꯡꯍꯜꯂꯦ ꯃꯌꯥꯝ ꯐꯖꯕ ꯐꯖꯗ꯭ꯔꯥ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯣ ꯃꯊꯪꯗꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯐꯤ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ